चौकरी लुम्बा मसिंगना यामगिबदुना सेमंगमदबनी सेंटरना मदुगिदु वारक इबा जाला कौरगा हाइबा पोर वाफम मयाम अमसुम यावरेबा अदर अखोइना हानगी सेमनसु आई तोअनी अदगी माना सेमलगनी सी तोरगनी हाइबगी पोर अमता ngasi ade chongtho ai oregi haiba ngambai pochu ngasi di udeba checheng haragadi ko aduna maram orakanda akhoni haijabudune sigi pochidi akhoi government si kari maram gi damakta PR thamgi kai gi thugai gi hanagi former CM na resign toktoki bagi madugi potu PR la akanda article 356 imposed or suspended animation in a labor post the manungda ngasi di khoi gi governor na palaga president gi behalf da president rule haibani na leibanina masigi post da hoji chi khoina government ama semba ngamhandriba post di hoji khoi leriba chin cookie narco terrorist ki sponsor taro kar abani aduge any cookie try ki murakta hoji mastermind of the conflict na paulina hoke ona toriba tongan tama statement mayam against the nation, against Manipur state, against India toriba pot mayam against constitution, against law, against the law toriba mayam singse what they minable like the man mayam singse hoji anjan hanjan sumagi formation aduga popular government ama mayam na pame have a positive against some laku taragadi aina chum kanjabada makoi je khara leragadi makoi loi inthokraka da makoi yawdragasu numbers suna semba yabagi leibanina sem ki drain khali not only the BJP na sui haven't they moi tara loktokraka ko adubo atopa NPP na so makoi support tawne dum haire idna ko nan karna samala kana hoi mamang da moi gi president Manipur state 𝐍𝐄𝐿 na madur chatkibadi likem yaw khoi mari lene de kaina haiba pot ama khoi thengnaki adu matungda karna na lagam haira abanina superior to him amukarna oibanina aduga national level da aduna madugi poto dum moina support torni haibdu mayek chenge moina admaina harpa potna governments di masigi PRG extend tokthoktinga da sema agadra haibagi thajaba madi khoi praja singna leibi chumena akhoi lawjani aduga hojiksu akhona laiba pot mayam singsta akhoi tasingna politically mature oidaba mayam ama politician marta yorokpa aduga akhoi praja gi sentiment khangdabuduna akhoi gi potsi makhoi gi sacrificing spirit aduga makhoi gi unity sagatpagi ngahanga masi ai apen pen do kaukthonara kanda madugi potu ekhoi chatminaraga sangdanar chatpa yabagi pot ama udabana leramba potu nahandi mamai yam sukpa mayam amazum yawi phaminariba mayam podo thakalagoda ko adubu amukta punna phambangam gidaba potu nahandi punna phaminaraga ekhoi gi delhi gi khongchatda ekhoi admaina amatoina unanimously makoi gi tasengna hairagadi ekhoi sarkar se semningbagi pot manba amakha tholokpodo ekhoi na kana gumna dum piri ekhoi na zum pibi yawi masi kaino hai kanda ekhoi hana government semdana sum leibasina maram ora kanda 27 के इलेक्शन ने करीगुम पांथोरप तारबा इलेक्शन नदर 27 मतुंग दोरसु 27 पांथोक ngam PR sangdo sum lagi dargadi पांथोरप matamda hujiki government pairamba singse amata vote mai pak tabagi film lakpa yaina khala akanda maduda madugi aki tu jungun mamang tharakanda akhoi je sarkar ama semhoragadi khajiktang miyam da akhoi clarification or clarity manung da laiba pot khadi semdok piba yagadra masigi clarification piba yagadra khalaga tor ibra haiba question su miyam hangnaraiba nakan nakan gi analysis torpo miyam gi magi tongan angle lagi pinar po opinion mayam se loina mak aina chumi mana chumi aina khalisina haibadi yaroi asumba khrade dum yaro dabne mayam se ko aduna sumba mayam singsida ikoina hajanang na transparent and accountable oiba aduga with kari hat sincere honesty madugi potu laina thabak togi matamda government ju sengbi bi ai PR ju extend togi da bi ai aduga ikoi ge constitution ge provision da piriba equality humanity liberty and justice haiba potse masi phangakanda ikoi citizen sing ikoi mayam singsi yamna nungaina su leigani aduga ikoina tasengna first and foremost duty of an elected secretary no hai kanda common people mayam jigi magi properties mayam kan ngakshan biba kan biba aduga life sing kan biba potuna to protect the property of common people, life and property of common people haibasne je moi kawbom thokte hane thamningi aduga akhoi ge da to protect the dignity of the house haib tare household nation haibani madugi potsu kawdana thabak torpo matamdo madai kanda de khoi shanti leiba aduga swaida maring marangba ikoi taseng amana ama haiba amana ama khumba aduga government semda bi matang da even competent concerned authorities sing dagi oina aiba cherol oina pirga tharakpadi thadorpadi ngarang nahangi tarik 9 gi dagi mi unaba hawraga tarabo unagiba pot aru mathang thonar posigi posina aham borongani khoigi Delhi BJP leadership party Manipur Delhi camp kaina moin hairaga thola aga camp dagi thadorpone haiba che adu mamang da Manipur tawgi mayam dadi kuma thui lere kun mari lere khoi shemani si tawre number sure hana haiba mayam singduga handakadi matamduri barbeli haiba ngatani aiba thadorponi na masigi post khoi kitang focus toroga ngaiminna busu matong chomi adu karigumba sigi post da BJP kanguna shemangam gidraba adu praja people mayam da hanna disip taw film da la agadi mathangi olakpa lakada election sing dadi BJP ju adu amata
masi mai pakpa ngamgani thajate hoi moigi marakta yamna politically mature or powerful oiba mi amani budi karakhibi ai aduga BJP na halaga government semgani haiba leite me am hai ju chumoi haninga leite adubu BJP go policy planning dadi ikhoina hangatna yengam tang khanaro madan rag so haining ba poram gole BJP hamada manipur government form tom da mi kya ka gi gen sumdagi ani gatani thongam bichosit aduga thangai ban AC ge khongchung joy gi sen ko ani gudugi mathang olopda kya kai adudi makhala kadri bo huji karaga leiri bo posidagi mathang la kadu election jida hauji moi khara kara agadi adum khodi dum leira leira semna phadare kaina mayam hainai kaina manung da haise adum kanana khangni who knows adu tagari sumba pot mayam leibani na koi politics aruga politician aruga tasengna political politically yamna mature ba phajana stable or ba kangu singjigi mokhgi lalong adagi kano mayam singjidi koi yaliba porum singjidi koina common people no ubu da khara why aduna koi common people na yamna dirty game sanagadaba politician sing haib tare masi khando kanda yamna achumba straight forward oiba lebak yona khangadaba mi khara handaki matang sida masira parawre khaloba sumi nadraga the koi english ki saying amada politics is not a dirty game but politicians plays it dirtily so diapers and politician needs to be changed very frequently have a pot che aikoi hujik common people aikoi mayam bhab taminaba wahan thoksigi madugi chap chaba madugi kaino ama aikoi gi isagi londa aikoi na bhab tana handoga khangba ngam naba honabasu mathau tare hujik leiriba scenario sida in sumaina roiba in tamsaki yamna marik chuma wafam ne oja politics to ba haibse koi politically mature oiba na kok fajana chungchen ro matungda fablenga porokna ba amadi hana chaluwa delhi khongchet tagini hantak chaluwa sina kariumba khredi uba fangi haibdani ojana arobra thambiri se tagat chari oja chelo matang ga kai